Hauzik lamdam asda thokliba irang asida kanaguma mioi kharana irang thokpe yaba thabak sinbiganu haina Forum for Restoration of Peace ki convener Asang Kasarna phongdokre wafam masing asi ayuk chingmi kanglup amagi mioi kharana Nagamampal Kaithelda pot yonba lakpa matamda mioi kharana pot yonba yaroi haibagi wahauda thokaningdaba thaudok thokibagi matangda City Police Station da nakal animaki mioi singa phaminaduna yasinaba ama puraklaba matungda thaudok aduga mari lenena phongdokhibane Panba yabadi mamangdagi chatnaduna lakpagi matung ina ngasi Phairen thagi noma panba oibana Khwairambal Kaithel amasung akoibagi Kaithel sing hangnakhide Kaithel hangdaba numitta pot yonba thengnabada mioi kharana yondanaba haibada thaudok adu thokhibani haire Asang Kasarna hai Manipur irang thohal loisi haiba tarabade yelhaumi phurup sing punna wakhal phathaminaba mathautai Imphal City asi community kaya puna taba mafam amani aduna aikhoi masel amat oina nungsi chanana leminaba tangai phade loinana law and order pairiba forcing na makoi gi mathau tawjasunu tampaki mafam kharada mioi kharana lambida achat awok singda check toba chingma kaya chathariba asina irang hena thoklakpa yabagi phibam amada lakli ngasigi thodok aduda waroisin ama purakpa matamda tampaki ima sing amadi CSO singna laktuna waroisin ama puraknaba Wayan minaba asigisu thagatpa phongdokli amade masigumba thodok asi amuk hana thoktanaba aikhoi punna honaminasi haikhe Thodok macha haikadara thodok ama Nagamampal gi bazar da chingi chino khrana isanapi yongen purap kanda akhoi gi aduda leiba individual group ama nina madugi otu yonba yaroi kholoi ngasi se moi gi kainoma lei haidana hairam duna maduda khara thoningdaba thodok khara thoktana thokpodegi akhoi gi victim group ba haiba tare moina Facebook da ama da thagatuna akhoi paw phungjabadegi kutapda ai masi thokpasi yaroi sidi chumde haiduna akhoi taragi chesu ne Imphal Naga forum ne Forum for Restoration of Peace team sina chenchen dana thiduna khotana tawkanda victim se lomlonggi bazar da isanapi yondana lerami akhoi bajana wari samina rai marak sida akhoi na pawpi de khotana tawbudegi City Police Osina lead tawraga akhoi gi accused person haiba tare madugi individual singdo phakalaga akhoi sida thamlakre akhoi na phakre haidana akhoi da Osina lalaga pawdu tambibadegi phare adudi phakrabnena akhoi masi loisanaba ama purapana phagni haina both parties to kauraga sigi police station da akhoi phaminara kanda hairiba accused person individual mi ani humsena akhoi masi soigre langre haidana masi group nate community nate individual kaino sunate marai paibi gi sunate individual kharana khangdadana tawrubani haidana confess tobadegi akhoi gi victim gi group nasu phare noina dumaina soigre langre hairadi akhoi community ground da isol gi ming da akhoi copy rene copy bagi yana bagi amal changsandana akhoi OC aduga leaders mayam gi mamangda akhoi mase yana san ama pura khre